इमेज पाउडर मियंग ताबिरी बसिंगबो आहान मक्तदा बिनिताना ताराम नौचबगलोयना खुरुमजरी हौजेक पाउडर मसिगी मरोय पाउ पिजरी सिंगमी तमी पुंदुना मेरा हौ सोंगबगी थौरम पांथोखरे लैना तिना याउना मियोयबदा अवाबा कया पीरिबा सिजिनबा लोयरबा सिंगल यूज प्लास्टिक मफम चादना लंगथोकपा थिंगलसी हाइना एमपी बिमोलना हाइरी अमसोंग US based scientist ahumda 2025 की Nobel Prize in Physics पीरगनी मपुंगो पालो बिरसे सिंगमी तमी अनि की मरी बुचसिल हलिबा लमदमसे की पारी पुरी दगी हौना सिंगमी तमी पुना मेरा थागी पुनिमा नुमिता पांथोक्तुना लाक्लिबा मेरा हौ सोंबगी थौरम मैदिंगु लेसेंबा सना जावबना कंगला मेंदा मेरा थौमै चिंखतुना पांथोखरे State Level Organizing Committee Mera Hau Songba 2025 na sinuna pangthokpa Mera Hau Songba ki thoramadu sana konungdagi Kangla Lai Phamlen Tamna Maidingu sana Zawba Yauna Angom Ningthau Poireiton sana konungi phapnaiba sing amadi mafam kaya dagi lakpa phurup kaya gi khulakpa sing yauna Khongsalaklo matung Laigyoiba thoram sing pangthokhi Maidingu Laisemba sana Zawbana Mera Thongmai sing khatpaga loinana Kabui Amaibana Yankhong Tambagi Tharam Sing Chu Pangthokhi Tharamaduga Marilena Maidingu Laisemba sana Zawbana Hai Lining Thau Pakhangbana Kanglada Palingi Matamdagi Haudokhiba Tharamasi Atai Tharam Sing Dagi Top Toppa Kumai Amasu Oiri Lamdamasi Puruk Kayagi Magi Oiba Kumai Kaya Lairagasu Hairiba Kumai Asidi Sing tam ani puna puruk khudimagna saruk yaduna pangthokpa tharam amakhakni masida natana kumai asana lakpa sida kanglup puruk khudimagna nungsi chanana ipa ipuna thambiramba iramdamasi ngakminasi phongdokhi ngasigi tharamadu mera hok songbaga marilena sobenar ama phongkibaga loyana singa madi tamani gi marakta leinariba nungsi chanaba dugi saru ama oina pot lanabagi tharamsu pangthokhi amadi tongan ba puruk kayagi cultural program sing pangthokhi Kangla se de kona sana kunum sung kangla da pang bu thorum si tu singburoi tamburoi gi amata ngai ba du ma thorum mera hok song bhai bu duni da mera hok song bhai ba thorum si wasi dagi kona dagi kangla se da pandiram ba idong nong da lai ram pakhung bi matam dagi hongok ki ba adung ba thorum amani haidala halam sing la khang sing tapi aduna sigi thorum si da Mera thana lakpada singmi tamiyani gi nungsi mari uliba mera wayung bagi thorong ngasi All Manipur Medical Students Association AMMSA na sinduna RIMS ki mini ground pavilion da pangthokre tharamadu da RIMS ki medical superintendent Dr. Professor Nyapram Sanjeev Professor Akoijam Ibohal Professor Nandabi Professor Nandakishore Professor S Ranita Dr. Sarmila Laisram Dr. Rezal Chimre Darun Kumar Sharma, Dr. Thanaujam Oken, Dr. Dinesh Lamphelgi STPO Rescue Simre Amadi, SAI Imphal Assistant Director Shibam Yadav ki thoram aduda saruk yakhi. Mera wayung bagi thoram aduga marlena RIMS Hospital gi Department of Plastic Surgery gi Head Professor Akoijam Ibohal na phondorakpada mera thana lakpa sida lamdamasda mahusada khundaminariba singmi tami ani gi marakta Mahusagum nungsi sana leminabo oirasanu aikoi masel gi marakta khenaba thamdana ingjik palamda ama oinaba honabada jingmi tami ani maki iche inau singna aikoi amatani haibagi wakhalon na mang thaduna lamdamasa tholiba irangasi makhatana thoktanaba mera thaki thongmai asina anganba mangalama piduna tangdulai tabalamda ama oirasanu hainasu phongdokhi kuna sigi apagi tokhai taban wakhalon nataba apagi apun bagi koi amatani habagi wakhalon sagatna bagi damakta apagi rimsu hana koi rims student na sinja langjaraga pangthok chaba adugum program ni adugum Sizinaba loiraba single use plastic mafam zadana langthorakpana madudagi thorakpa laina tina kayana miyoiba aikhoida piriba awaba kaya si aikhoina madam sana thingba phai haina Lok Sabha ki MP Angomcha Bimol Akoijamna phongdokre wafam masing asi khwaramban ima kaithela humda miyamna thaknabe singi
ꯑꯋꯥꯕ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯌꯦꯡꯗꯨꯅ ꯋꯥꯇꯔ ꯄ꯭ꯂꯥꯟꯠ RO ꯃꯤꯌꯥꯝꯗ ꯈꯨꯠꯁꯤꯟꯅꯕꯒꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯊꯧꯔꯝ ꯑꯗꯨꯗ ꯂꯣꯛ ꯁꯚꯥꯒꯤ MP ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝ ꯏꯝꯐꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯀꯃꯤꯁꯅꯔ CIS ꯅꯤꯡꯇꯝꯕ ꯃꯩꯇꯩ ꯑꯃꯗꯤ ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯃꯌꯥꯂꯝꯕꯝ ꯔꯥꯖꯀꯨꯃꯥꯔꯁꯨ ꯁꯔꯨꯛ ꯌꯥꯈꯤꯕꯒ ꯂꯣꯏꯅꯅ MP ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯁꯤꯡꯒꯜ ꯌꯨꯖ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯏꯁꯤꯡ ꯕꯣꯇꯜꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯊꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯐꯝ ꯆꯥꯗꯅ ꯂꯪꯊꯣꯛꯂꯝꯕ ꯑꯁꯤꯅ ꯉꯁꯤꯗꯤ ꯃꯍꯧꯁꯥꯒꯤ ꯈꯜꯗ ꯑꯀꯥꯏꯕ ꯀꯌꯥ ꯑꯃ ꯄꯤꯕꯇ ꯅꯠꯇꯅ ꯃꯗꯨꯗꯒꯤ ꯊꯣꯔꯛꯄ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯂꯩꯅꯥ ꯇꯤꯟꯅꯥ ꯀꯌꯥꯅ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗ ꯑꯋꯥꯕ ꯀꯌꯥ ꯄꯤꯔꯤꯕ ꯑꯁꯤ ꯊꯤꯡꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯁꯤꯡꯒꯜ ꯌꯨꯖ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯄꯣꯠꯂꯝꯁꯤꯡ ꯁꯤꯖꯤꯟꯅꯕ ꯊꯥꯗꯣꯛꯄ ꯐꯩ ꯈꯟꯗꯨꯅ ngasi water plants RO asi thamduna miyamda thaknaba ising phanganbani ngasi miyamda khusinariba water plants RO asi ahanba phase ki oina tongan tongan pham singda leiriba kaithel tara tareta thamduna thaknaba ising phanganba hokre masida antana ani shuba phase ki oina su wathoriba mapham singda phaba ising pinaba thabak paikhatpa su loire loina lamdam asigi oina leiriba water supply singna matam sana phaba ising miyamda piba ngamdabana miyam ising leiduna sizinabana ayamba oire amadi india government yumthong kudimakta phaba thaknaba ising phangangani haiduna paikhaliba jal jeevan mission JJM scheme asi aremba tare ngasi phawba scheme asi makhada thaknaba ising mapung phana phangba leitri adumoinamak scheme asi mai pakle haiduna kanna laurabasu ngasi phawba khunayambada scheme asigi makhada ising phangba leitri haina su phongdokhi every hour coding in asi se 180 liters people ngamane but this is the phung ngamada pangdoi se liter chahum go phu coding liter chahum phu se bottle chahum phu liter mamna mandoi ne ba ai jadu na dum net na dum pangdoi ne dai mai be jina nikam thada asab thali Iramdam Saisak Loop, Isai Loop Ka Manipur Gitara Intesu Bama Pokumon Numit Taronga Loyana, Ahan by edition of District Level Music Talent Hunt 2025 Ki Taram, Ngasi, Meragi Tanil Numita Ima Ayanglima Community Hall Hianglam Therapy Hianglam Da Pangtokre. Living together in peace and harmony have a team da Pangtokiba Taramaduda, Professor W. Chanpapu, Vice Chancellor, Dana Manjuri University, Manipuna Ataba Mitung Singh, Elangbam Samsundar, President Isai Lopna Taramapu, E. Premkumar, Social Worker T.S. Gunindro MFS, Chief Finance Officer, Director of Handloom and Textile Manipur, W. Dijendro, MFS, Chief Finance Officer, Director of Health Services Manipur, E. Jiten Kumar, Founder Member, Millennium Institute of Sciences, Impal amasung Dr. E. Kiran, Senior Medical Officer, Kakching amasung M. Tikendrajit, Assistant Audit Officer, AG Manipuna, Akanaba, Mithungsing oina saruk yaki. Ngasigi tharangi manungchana Tamphamani Lukram, Hianglam Awang Lekaina, Maitai Pungda, Bisha Bharati University na PhD degree pirakpada isai luki maikai dagi koyat lengyan amadi sakhang se piduna puning thogat pa amadi isai luki mapok kuma numikam marilena pangthokpa ahan by edition oina pangthokiba district level music talent hunt 2025 mako mathang takraba singbusu puning thogatki Taurangi Wahodok Piraduna Isai Luki General Secretary E. Surendrajit na hai Manipugi Kamai Kaidala Riba na Hawi Riba Saisakpa Saisakpi Kaya Puthokduna Manipugi Masak Nine Saisakpa Saisakpi Kaya Puthona Bohona Duna Lakiba Masung Hauja Hauseksu Kana Honariba Art and Culture Gi Loop Amani Loop Asna Makata Nasu Hona Kigani Miyam Nasu Loop Asibo Hinghana Bahona Bada Miyam Nasu Mateng Pangbiu Hainasu Pongdoki Kakching District ki Langmaidong Dalaiba Langmaidong Dramatic Union ki Humdra Suba Anniversary Pangthok Pagloyan Nipunipan Suba Kamanipur Drama Festival ngasidagi hodokre Tharamaduda Langmaidong Dramatic Union ki Chairman Soiriba Dr. Y. Radhesham Waikong Jila Parishad ki ex-member CS Indrajit amadi Social Worker Y. Somojik yauna Maruiba Miyoi Kyana Sarugyaki Tharamadugi Manung Chana Laikidraba Drama Union asigi founder amadi artist sing phamda laikatuna ikai kumbo utki Tharamaduga Malena MLA Radheshamna Langmaidong Dramatic Union Leramba Sina Manipurgi Makha Maikaida Maming Leraba artist kaya puthokpa ngamkre Masigi Mathakta Tongan Tonganba Ai Bamadi Director kaya gi platform asu piduna Lamdam asigi ina khulaba culture gi lamdasu achoba thaudang lori
असुमना लांगमैदोंग ड्रामाटिक यूनियन लौरिबा थौदांग असिगुमना मणिपुरदा लैरिबा तै ड्रामाटिक यूनियन सिंगनसु लौरकपा मतमदा मणिपुरदा ड्रामागी इहौ असि अमुक हेना चाखुतकनी हाइखि अमरोमदा ngasi हौदना था से 19 फाउबा चथगदोरिबा 94 सुबा खा मणिपुर ड्रामा असिदा मणिपुर की तोंगान तोंगानबा ड्रामा यूनियन 19 सरुक यारी ngasi की फेस्टिवल असिगी अहानबा नुमिता लांगमैदोंग ड्रामाटिक यूनियन पुथोकपा सैदांगबी हाइबा ड्रामा उतखि ममिंग लेरबा सुमांग लीला कांगलुप सना लेबाक नाचोम आर्टिस्ट लिंखतखिबगी कुमापन सुबा मपो कुमोन थरंगसी पैलेस कंपाउंड इम्फाल लेबा इबोयाम सुमांग लीला संगलेंदा अचंबा थरम अमग लोयना पांथोखरे महुसादगी मेरागी पूर्णिमा नुमिता पांथोकपा मेरा वायुंगबगी थरंग लोयना पांथोलिबा थरम असिदा मणिपुर स्टेट सुमांग लीला काउंसिल चीफ एडवाइजर लोयना हानगी आर्ट एंड कल्चर मिनिस्टर डॉक्टर एम नरसिंहा मणिपुर स्टेट कोऑपरेटिव यूनियन की प्रेसिडेंट एल टॉम पिछक सिंहा सुमांग लीला काउंसिल एडवाइजर एल तरपन सिंहा सुमांग लीला काउंसिल लाइफ टाइम प्रेसिडेंट पीएस गुणचंद्र शर्मा सुमांग लीला काउंसिल प्रेसिडेंट एल टोम्ब सिंहा सुमांग लीला काउंसिल अवार्ड कमिटी के चेयरमैन खेत्री जुगिंद्रो सनालेपाक नासोम आर्टिस्ट के प्रेसिडेंट ओइनाम प्रफुल्ल चंद्र अमदी सोशल वर्कर एस मनाउतोन सिंहाना प्रेसिडेंट मेंबर सिंह ओइना सरुक याखी थौरंगी मनुंग चना लीला कांगलुप असिगी लेखिद्रबा सिंह यमफमदा इकाई खुमनबा उत्पोइना मिना अनि तुमिना लेदुना अवाव फोंदोखी थौरम असिदा तोंगान तोंगानबा लीला कांगलुप सिंहदगी लीला रोय कयाना सरुक याखी ngasi young idol club kam library kaibul lamjau amasung voluntary youth development organization anina sinduna kaibul praja miyam galoyena lamdamasta pokjaba dr ningthaujam bino singana government of manipur family welfare department ta director oirakpabo miyamna ikai khumnaba galoyena khudol pot kya piduna opage tharam pangthokhi dr n bino singa ningthaujam chauba amadi याइमबी अनिना पोक्चबा मचा मंगागी मनुंदानी शुभ पिबानी अपोकपा थांगा हाई स्कूल के हेडमास्टर ओबदनतना बिष्णुपुर डिस्ट्रिक्ट जोनल एजुकेशन ऑफिसर ओइरंबा लोयना नेशनल टीचर्स अवार्ड दी ओइरमी डॉक्टर एन बिनोगी लोयना बी प्रोफेसर ब्रिजेटा देवी मणिपुर यूनिवर्सिटी के मणिपुरी डिपार्टमेंट के हेड ऑफ डिपार्टमेंट ओइना मणिपुर यूनिवर्सिटी दा थबक तौरी लेंगाकना प्राइवेट हॉस्पिटल सिंगी पिथोक्तना लेरिबा CMIST अमदी PMJAY स्कीम गी सैंपम सिंह अथुब मतमदा पिथोक्त्रबदी लालिबा नवेंबर 3 तगे स्कीम असिगी मखादा लेमना ट्रीटमेंट तौरंबा अनाबा सिंह सेल लौदुना लायेंबा हौरगनी हाइना ASPI मणिपुर स्टेट चैप्टर की प्रेसिडेंट डॉक्टर KS पालिना फोंदरकली हिराम असिगा मरिलेना ngasi लमफेलदा लेबा इंडियन मेडिकल एसोसिएशन IMA के होलदा पांथोकपा पाउमी सिंह उनबा अमदा पालिना मखाताना हाई कुमजाली सिंगनी तरा निपानदगी हौना प्राइवेट हॉस्पिटल दा CMIST अमदी PMJAY स्कीम की मखादा मखल कयागी अनाबा सिंह लायेंगदुना लाकली किडनी नाबा सिंगी हेमोडायलिसिस खक्तदा प्राइवेट हॉस्पिटल दा थामदा मियोय लिसिंग निपानरोम लायेंगली मसिगी मथक्ता कैंसर यावना तोंगान तोंगानबा अनाबा कया अमसु येंगली अदुबो सेंटर अमदी मणिपुर लेंगाना मतम चाना स्कीम असिगी सैंपम सिंह पिथोक्तबना प्राइवेट हॉस्पिटल सिंह चलाइबा ngamlaktaba अमदी हेल्थ केयर प्रोवाइडर सिंगी थागी तोलोब चांग नाइना पीबा ngamlaktre हिराम असिगी मतंगदा ASPI मणिपुर स्टेट चैप्टर की माइकैदगिसु मणिपुर गवर्नर अमदी हेल्थ की कमिश्नर का ममांगदा मखोई की माइकैदगी पिथोक्तना लेरिबा लुपा करोड़ मौद्रा असि पिथोक्नबा हाइबदा सेप्टेम्बर था असि फावबदा पिथोक्नबा होनगनी हाइरबसु पिबिद्रे ओइरगलिबा फिबम असिदा हॉस्पिटल सिंग असि चलाइबा अमदी हिंगनबा लेंगाना सेल पिथोक्त्रे फावबा नवेंबर 3 तगी सेल लौनबा वारेप असि लौबनी अदुबो लौरुरिबा सैंपम असि करिगुंबा लेंगाना सेल हेक पिरकपगा पेशेंट सिंगदा हंदोकनी हाइकी कलिनी अदु टेंशन लगा अकोना डायलिसिस सी मणिपुर की ओइना था अमदा 8,000 डायलिसिस से प्राइवेट सेक्टर तवे ओइना कमिश्नर ना कोगिरकना कोई था अमगी मतमदा मोइना अयाबा सिंदोकनबो पनगने हारकबनी अमरमदा पाउमी सिंह उनबादुदा सरुक याखिबा किडनी नाबदगी डायलिसिस तौरिबा पेशेंट अमगी मचानुपीना फोंदोरकपदा किडनी नाबा मियोय अमा डायलिसिस अमु तौबदा लुपा 5,000 चंगी मसी हप्ता अमदा यामद्रबदा अनिरक डायलिसिस तौबसु मथौ तारिबनी अदुबो किडनी पेशेंट सिंह असिदी
ayambana senthok lambi su leitraba ngakdani maramasna anaba singa thengna gudoriba awaba kaya sigi yenglaga lengakna thoba matamda private hospital singi pithokna leiriba sampam ase pithokpiyu karigumba sel lawraga dialysis tawba taragadi patient ayamba dialysis tawba ngamdabadagi sikhiba yana leire haike Mandiba. Ado sir somna haidi reimbursement tawgi maina tawgi su lein hai reimbursement hai sidi paisa ja koi nuji puthoga hayeng tungda loira matungda sarkana puthoraga na koi dum hanjan bagi pot ne ba ado hanjan dori ba pot koi na akoi de akoi gi pocket de putho pi doi ne ba pocket de putho ga dori paisa je lak hamje leitraga di karai dagi no je akoi na pure na khalasi pure ju sendoi la ka doi ne ba sendoi ju chingni leitraga de adu gi burden me am la e ba sigi pause taba matamda akoi na wabadi hindotan anabani hinda thawai waeba Quantum mechanic tunneling gidamak thabak toriba US based scientist ahumda the Royal Swedish Academy of Sciences na 2025 Nobel Prize in Physics pinaba lauthokre John Clerke, Michael S. Deboret amasung John M. Martinez da makoina macroscopic quantum mechanical tunneling and energy quantization in an electric circuit discovery tobagidama December the prize asi pigadori scientists ahum asina quantum properties as a experiment na mechanical macroscopic scale demonstrated tawduna concrete ama puthoki makhoi gi thabagasna mathangi mirolda quantum technology gi matangda khudong chaba ma piragani British born John Clerke University of California da professor oiri quantum computing asi quantum mechanics ki principal busi nariba anoba makhal gi computing amani Nobel Committee for Physics ki share na haikibada quantum mechanics asina digital technology punamaki foundation ni Pakistan ke Sindh province da railway track amada bomb pokai bagi thodok da miyambu pakhan kre the Jafar Express train gi course mari shon kre thodo do ayu ki pung 9 minute mangaram tarakpada Sultanpur railway station in Srikapur district da thokibani train adu Quetta dagi Jacobat tamna thorokibani Shikarpur gi deputy commissioner Sakali Abrona haikibada station da kilometer amarom lapam phamda thodo adu thokibani Solabasingi Mari di Combined Military Hospital da admit tawkre ahumna local civil hospital da pukhaki doctor singna habida makoi phibam sing kaina sokpanate bomb pokai badu da soktaba ko sing adu tek da kaidina makhatana senki Shukurgi division transport officer Mohsin Ali Shell na haikibada passenger sing adu anak pa station da to pagari sing da transport tawki train service lab ki hairi Sanabagi Pauda District Sports Association Kaksing na Sinduna Association sa playground study ba 21st KK Memorial First Division Football League 2025 ki ngasi sana kyo match da UCC Kaksing na IWA Kaksing mo panjal ahum amada thoikre UCC Kaksing e panjal singa du jersey number 10 and Ibotombi na match ki mina mapa ma jersey number 9 M Debras na mina kuntaro ma tiniphu apana sanki IWA Kaksing gi panjal adu na Jersey number 8 KSS Thomas na match ki minute umpuda sankibani DSA Kaksing playground da Association Simona Sinu 22nd le how debi Memorial Super Division Football League 2025 ki ngasi sanakya match na SWC Kairak na KMSWC Kairak Muslim Panjal amasina thoiki S Kairak yamatangara Panjal adu jersey number 10 W sana tombana match ki minute marpu satpada sankibani The Center for Rejuvenation of Loktak Lake Watershed and Wetland Moirang na Sinduna Tongan makal mathel kaya gito thoram singaloy na Loktak Day celebration Omba Nuratel Road Loktak Lake Moirang da sungasi pangthokre thoramasi sep Loktak Lake haibat thimda lamjeloy ni pumuna Loktak ranama ngangkhalawai da leiba Hemam Nilamani ground dagi Moirang SG MLA TI Santi na lamthaki madugi matungda MLA na Lucingna tree plantation su tawki makhatana INA Memorial Hall da sport painting competition poese competition masu mahiroi chama henbana saruk yaduna pangthokki Loktak ningsing nimit thoramasida hiyang tanabagi thoramasu Loktak patta pana ani thokna khunthak pana amadi khunkha pana haiduna hiyang tanake hairi Impal West District Association Sinduna Pasoi Partu da leiba Pamyal Ground da puna tim tana saruk yaduna chathariba
कुंथ्रारक सुबा एल संगीता देवी मेमोरियल फर्स्ट डिवीजन फुटबॉल लीग की ngasi sanakiba match da Sekmai Kangjebung Youth Club SKYC awang Sekmai amadi Kadangban apunba Naharol KN Uripok Kangjup Road ani sanakiba match aduda team ani magna apiba matang manungda panjal amamam chanaduna draw oiki amadi ani suba match on social youth organization SOYO Uripok Kangjup Road amadi Yai School Athletic Club Yai School ani lamba tong dun sanakyo match sa suti mani mana panjal ani ni sadadun draw taki loyana league asigi hayengi match oina nungthil ge pungani makhai taw matamda Birchandra Memorial Sporting Club BMSC Tabung Khok amadi Salam Juvenile Club SJC Sangai Thel Road ani lamba tong naragani hairi Singjamai Jinga Mathak Young Learners Club CYLC na sinduna Pisum Hall Ground leba Multi Sports Complex ta ngarang dagi hoduna sathariba ahanba CYLC Grassroots Under 11 Boys Football Tournament 2025 da PFC Sangai FA Atia FA amadi Dingku FC Mel Mai Pakre Loyana atopa match amadana Cargo FTC amadi Golden FA team anina draw oikre tongan ma team tara tawna group mari da saruk yadun sathariba tournament sigi ngasi ahanba ground gi sanakiba league match da Cargo FTC amadi Golden FA team animak na Maikai dagi panjal amamam dagi hena sanaba ngamdana match adu draw oiki ani suba ground gi sanakiba league match na PFC Pangaina Kaising Singjamaibu Panjal Anishna Thoiki Loyana Tournament si Makataba match oina ngasi ahum suba ground gi league match na Shanghai FA na Ratan FA bu Panjal taruk sina da maithiba piki mari suba ground sanakiba league match na Atia FA na Five Brothers FC bu Panjal taruk sina thoiba ngamki tournament si ngasi sanakiba manga suba ground gi league match na Dingku FC na Jakpa FA bu Panjal nipan sina da yamna lakchana maithiba piki bani chathariba football tournament si Makataba match singi oina hayeng ayuki pung 3 tabadagi hauna tongan ba league match punna manga sanagani Sek Babu Macha Memorial Trust na sponsor toba madi All Manipur Football Association sinduna punna team tara manga na sarug yaduna tagel da leiba sai ground da chathariba ahum suba Manipur Premier League 2025-26 ke ngasi sanakiba ahanba match da ASUFII Football Academy ASUFI amadi Khedri Idil Mapal Youth Club ke IYC anina akan bamong da lamba tong aduna sanakyo match aduda team mani mana apiba matang manungda panjala mamam chanaduna draw oiki amadi league asigi ani suba match ona Young Physics Union YPICU amadi Maya Imphal United FC MIU FC ani sanakiba match aduda so team ani magna panjala mamam chanaduna draw oiki Loyana League asigi hayengi match oina nungthil pung 30 ta matamda Athletic Brothers Association ABA amadi United Sandal FC UCFC anina ahanba match sanarba matung nungthil pung 2 ta matamda Sagolba United so amadi All Moirang Football Association MOFA ani na ani shuba match sanaragani hairi Manipur Archery Association MAA na sinduna Imphal gi Khumal Lampa Sports Complex laiba RCC ground da thasi manga dagi hoduna chathariba kuntra taro suba sub junior boys amadi girls state archery championship 2025 loisin ki boloena mako mathang takraba archer singda pricing khushina kre championship loisin bagi tharamda thoba mitung lai oikiba Manipur Olympic Association president Elangbam Sunil na hai Manipur Archery Association na hek horakpadagi hauna ngasi phawada Olympic Games ta India gi mahusinduna thangna ahumlak Saruk Yaru Rabi Laisram Bombela su puthokpa ngamkre masida sunantana Manipur haukiba archery sanaroi singna national amadi international championship kya da su iram damasi mingchat kya purakpa ngamlakibasi state association na hanbalaitana hona jaman gi mahaina ni haina phongdokki Numi humni chumna Indian round Compound amadi recap event ahumda Manipur tongan ba unit amadi club 3 tagi lakpa nupa macha amadi nupi macha asas puna jam 13 saruk yaraga chathariba championship asigi ngasi yaroiba numita pangthokiba recap event ki girls individual ge thoi hen tana kibada sai RC gi yaikhombi thonga issue gi yumnam sana manbi amadi sai RC gi sorokhaiba melodina mathangsina gold silver amadi bronze medal sing phangong ki event asima ki boys individual gi da AAA gi hidang mayum Binishan BAA gi paikhomba songtham amadi lamyan ba soibam na mathangsina gold silver amadi bronze medal phangbangam ki recap event ki team da sai RC gi yaikhombi tongam
Chorokhaiba Melody amasung Lakshmi Gurumayum ahumgi kangbuna point 6 phanglaga gold medal sing phangba ngamkhibani. District Kang Association Jiribam na sinduna Jiribangi Babupura Dalaiba Lamlain Community Hall Kam Kangsangda Jiribangi Kangkut Nipan amadi Kasar Kangkut ani yauna punna Kangkut tara na saruk yaduna sanariba ahanba RK Ibetom B Debi Memorial Laimarol Kang Tournament 2025 king asi sanakyo matchda Yawol A Champanagar na LEC Babupura Bibu Panjal Nipan Marida Maithiba Piki Hayengi match nungtil pung amataw matamda LEC Babupura A ga Yawol B Champanagar ga sanagani. Haujarabada Maroy Pam Kana Pijari Singmi Tami Punduna Mera Ho Zongbagi Thoram Pangthokre Laina Tina Yauna Miwe Badawa Bakaya Piriba Seasonable Rubber Single Use Plastic Mapam Zadan Lamthokpa Thingasi Haina MP Bimolna Hairi Amasong US Best Scientist ahumda 2025 ki Nobel Prize in Physics piragani. Nasigidi paudam pijaba matang asta loisinjare miyeng tabiri basing bu amukana kurumjare.